ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯁꯤꯗ ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ꯫ ꯈꯨꯜ ꯑꯃꯗ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯅꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯖꯕ, ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯌꯥꯝꯅ ꯆꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯌꯦꯡꯉꯣ, ꯃꯤ ꯑꯇꯩꯗꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯟꯋꯥꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯅꯤꯗ ꯄꯩꯁꯥ ꯀꯣꯏꯟ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ ꯀꯣꯏꯟ ꯑꯃ ꯑꯁꯤꯅ ꯀꯣꯏꯟ 50 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯁꯤꯅ ꯀꯔꯤꯅꯣ ꯅꯪ ꯇꯧꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯀꯣꯏꯟ ꯑꯗꯨꯅ ꯀꯔꯤ ꯇꯧꯗꯨꯅ ꯀꯣꯏꯟ ꯑꯗꯨꯕꯨ 50 ꯁꯨꯒꯗꯕꯅꯣ ꯍꯥꯏꯕꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯥꯏꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯁꯤꯗ ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯅꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯀꯣꯏꯟ ꯑꯃ ꯄꯤꯔꯛꯑꯣ꯫ ꯃꯅꯤꯅ ꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯄꯩꯁా ꯑꯗꯨ ꯂꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯗꯥꯎ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ, ꯄꯩꯁా ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤꯒꯤ ꯈꯨꯕꯥꯛ ꯃꯔꯤ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯒꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯕꯛ 3 ꯈꯛꯇꯤ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯄꯩꯁా ꯄꯥꯏꯒꯅꯤ꯫ ꯊꯕꯛꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯍꯥꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯎ꯫ ꯑꯅꯤꯁꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯣꯡꯈꯠꯂꯒ ꯀꯥꯎ꯫ ꯑꯗꯨꯒ 3ꯁꯨꯕꯁꯤꯅ ꯏꯁꯤꯡ ꯆꯐꯨ ꯑꯃꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯄꯩꯁా ꯄꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯥꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯄꯩꯁꯥꯕꯨ ꯄꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯣꯏꯅꯤꯡꯕ ꯊꯕꯛ ꯑꯣꯏꯁꯅꯨ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯉꯝꯃꯤ꯫ ꯆꯔꯛ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯍꯌꯤꯡ ꯑꯃꯁꯨ ꯇꯣꯡꯉꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯥ ꯑꯃ ꯇꯦꯛꯑꯝꯃꯤ꯫ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯌꯥ ꯑꯁꯤꯅ ꯑꯩꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗ ꯌꯦꯡꯕꯗꯗꯤ ꯄꯩꯁా ꯃꯌꯥꯝ ꯂꯧꯒꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ لاꯏꯅ ꯈꯨꯄꯥꯛ ꯑꯃꯒꯤ ꯈꯨꯠꯊꯥꯗ ꯑꯩꯒꯤ ꯌꯥ ꯑꯁꯦ ꯊꯨꯗꯦꯛꯄꯤꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯁꯤ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤꯗ ꯄꯩꯁా ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯗꯤ ꯌꯥꯝꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯥꯎ ꯌꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯩꯔꯕꯅꯤꯅ
ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯅꯤ ꯄꯥꯡꯊꯣꯛꯀꯗꯕ ꯈꯛꯇꯪ ꯋꯥꯠꯂꯦ ꯈꯜꯂꯗꯨꯅ ꯃꯊꯪꯒꯤ ꯈꯨꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯅꯨꯄꯥ ꯑꯃꯅ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯊꯔꯒ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯅꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯅꯤꯁꯨꯕ ꯊꯕꯛ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯀꯥꯎꯗꯨꯅ ꯄꯥꯡꯊꯣꯛꯑꯒꯦ꯫ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯀꯥꯎꯕꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯗꯣꯛꯈꯤꯗꯨꯅ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯜꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯀꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯀꯥꯎꯃꯟꯈꯤꯕꯅ ꯄꯥꯏꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯅꯤꯅ ꯇꯞꯅ ꯁꯣꯜꯂꯝꯃꯤ, "ꯑꯩꯕꯨ ꯗꯥꯎ ꯌꯥꯍꯟꯕꯤꯌꯨ, ꯑꯩꯕꯨ ꯗꯥꯎ ꯌꯥꯍꯟꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯑꯝꯃꯤ꯫ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ"꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ "ꯉꯥꯏꯈꯣ, ꯑꯩꯅ ꯀꯃꯥꯏꯅ ꯈ꯭ꯋꯥꯡ ꯇꯤꯡꯈꯠꯂꯒ ꯂꯦꯞꯄ ꯉꯝꯃꯤꯕꯅꯣ"? ꯃꯥꯅ ꯃꯉꯛ ꯇꯤꯡꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯇꯤꯡꯈꯠꯄ ꯌꯥꯗꯗꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯤꯡꯈꯠꯂꯛꯄ ꯌꯥꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯔꯗꯨꯅ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯑꯅꯥꯕꯕꯨ ꯐꯍꯟꯕꯤꯔꯦ꯫ ꯑꯩ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯑꯦ꯫ ꯁꯦ, ꯄꯩꯁꯥ ꯑꯁꯤ ꯂꯧ, ꯀꯣꯏꯟ 10ꯁꯦ ꯅꯪꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ"꯫ ꯃꯅꯤꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯈꯟꯖꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯥꯎꯁꯦ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯀꯣꯏꯟ ꯑꯃꯈꯛꯇꯪ ꯄꯨꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯏꯟ 23 ꯂꯩꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯗꯥꯎ ꯌꯥꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯔꯕꯗꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯅ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯃꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯑꯔꯣꯏꯕ ꯊꯕꯛ ꯑꯗꯨ ꯋꯥꯠꯂꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯑꯍꯨꯝꯁꯨꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯌꯦꯡꯉꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯇꯣꯝꯇ ꯍꯥꯏꯖꯗꯨꯅ ꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯔꯥꯞꯄꯗ ꯈꯨꯜ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯇꯤꯡ ꯇꯧꯕ ꯎꯔꯝꯃꯤ꯫ "ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯆꯐꯨ ꯑꯁꯤ ꯃꯌꯥꯝꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ꯫ ꯃꯁꯤ ꯊꯛꯄꯤꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯕꯤꯌꯨ"꯫ ꯃꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯜꯂꯝꯃꯤ, "ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯑꯔꯣꯏꯕ ꯊꯕꯛ꯫ ꯃꯁꯤꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯁꯤ ꯍꯦꯛꯇ ꯀꯥꯎꯈꯥꯏꯔꯒꯦ꯫ ꯃꯤꯁꯤꯡꯅ ꯏꯁꯤꯡ ꯑꯁꯤ ꯊꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯁꯤ ꯍꯧꯖꯤꯛ ꯀꯥꯎꯔꯕꯗꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯅꯤ꯫ ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯗꯥꯎ ꯌꯦꯡꯂꯒꯦ"꯫ ꯊꯤꯟꯊꯗꯅ ꯃꯅꯤꯅ ꯀꯟꯅ ꯆꯦꯜꯂꯒ ꯆꯐꯨ ꯑꯗꯨ ꯀꯥꯎꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫
ꯑꯃꯗꯤ ꯃꯅꯤꯕꯨ ꯐꯥꯗꯨꯅ ꯐꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯦꯞꯅꯕ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ, ꯃꯥꯕꯨ ꯐꯨꯕ ꯂꯦꯞꯄꯣ, ꯃꯍꯥꯛꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯑꯀꯥꯏꯕ ꯆꯐꯨ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯣ, ꯑꯀꯥꯏꯕ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯟ ꯑꯃ ꯌꯥꯎꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯛꯑꯝꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯈꯨꯠ ꯂꯣꯟꯗꯨꯅ ꯃꯅꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯀꯣꯏꯟ 50 ꯑꯁꯤ ꯂꯧꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯗ ꯍꯥꯏꯖꯔꯝꯃꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯣꯏꯟ 62 ꯁꯨꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯐꯥꯔꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯀꯟꯅ ꯁꯨꯔꯕꯁꯨ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯥꯟꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯎꯠꯇꯨꯅ ꯋꯥꯔꯤ ꯂꯤꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯗꯥꯎ ꯌꯥꯔꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯛꯑꯦ ꯍꯥꯏꯅ꯫ ꯃꯅꯤꯅ ꯀꯣꯏꯟ 10ꯅ ꯐꯥꯔꯝ ꯇꯧꯅꯕ ꯂꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯥꯔꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯤꯅ ꯃꯥꯒꯤ ꯗꯥꯎ ꯑꯗꯨ ꯌꯥꯔꯤꯕꯖꯥꯠꯂꯥ ꯍꯥꯏꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯗꯥꯎꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ 3 ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯗꯥꯎ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯃꯥꯒꯤ ꯗꯥꯎ ꯑꯗꯨ ꯌꯦꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯈꯜꯂꯝꯃꯤ, ꯑꯩꯅ ꯑꯣꯖꯥ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯗꯥꯎ ꯌꯥꯕꯁꯦ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯅꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯒ ꯈꯪꯍꯧꯗꯅ ꯈꯨꯄꯥꯛꯅ ꯈꯖꯥꯏꯗ ꯊꯥꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈꯣ, ꯃꯥꯁꯦ ꯑꯅꯥꯕ ꯃꯥꯜꯂꯤ, ꯑꯉꯥꯎꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯅꯤꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯗꯥꯎ ꯌꯥꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯖꯥꯠꯂꯥ? ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯕꯨ ꯊꯤꯅ ꯐꯨꯕꯤꯔꯛꯑꯦ, ꯑꯩꯒꯤ ꯗꯥꯎ ꯌꯥꯕꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯃꯥꯏꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯗꯥꯎ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ꯫ ꯗꯥꯎ ꯌꯥꯕꯗꯒꯤ ꯅꯪꯅ ꯊꯕꯛ 3 ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯅꯪꯅ ꯈꯔꯅ ꯂꯝ ꯂꯩꯔꯒ
ꯈꯔꯅ ꯇꯨꯡꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯝꯕ ꯃꯤ ꯍꯧꯕ ꯐꯥꯎꯔꯦ? ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯅꯣ? ꯃꯗꯨꯗꯤ ꯗꯥꯎ ꯌꯦꯡꯕ ꯅꯠꯇꯦ, ꯀꯔꯥꯝ ꯆꯥꯎꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯊꯣꯛꯑꯦ ꯈꯪꯉꯦꯗꯅ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯣ꯫ ꯅꯪꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯎꯁꯨ ꯌꯥꯔꯛꯀꯅꯤ꯫ ꯃꯅꯤꯅ ꯃꯀꯣꯛ ꯅꯣꯝꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯊꯕꯛ 3 ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯝꯗ ꯐꯥꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯈꯔꯅ ꯄꯦꯟꯊꯣꯛꯑꯝꯃꯤ꯫